Premanandagi Misi da drug Lallonbasingi Khut Yaoramba Yabagi Chingnaba Lei. Judicial Enquiry Touragani CM. Chennaba Meeoi Amatta Lemba Tharoi. Maru Fangna Muthatkani Haina CM na Washakhre. Chandel District ki Chakbi Karong Subdivision ki Manung Chanba 5C Bilesta. Popi Yan Bachat ki BDF personnel Premanandagi Misi ase. Phatraba drug Lallonbasingi Khut Yaoramba Yabagi Chingnaba Lei. Misi ase Judicial Enquiry Touragani Haina. Chief Minister N.B. na Phongdo ki baga loina na Chennaba Meeoi Amatta Lemba Tharoi Maru Fangna Muthatkani Haina Washakhre Wapam asing asi Imphal West ki Konthokjam khulge Kangjaibungda nauna saba multi-purpose community center ama sangabagi thoramda Chief Minister Nongthongbam Bire na Phongdo ki banai Chief Minister na makata na hai Chingamadi tamda maram chadana lam leiba yonbagi thabak thingnaba lainga ki phirep hena chesilhallaga nei Haujik state asigi mafam kayada maruwaina Imphal area da lam matik chana leitabana Miyamna laibda ka hena chinbagi awaba mayoknaba haurabane kanagumbana singa masung tamgi area da ADC municipality natraga gram sabagi ayaba yauduna lam leiba yonba yararoi loinana Imphal area da mi kungna tabagi sangasi khara makai hanthananaba residential complex khara semgat saganaba lainga ki thaurang leidei lainga ki pandam amagi makada state asibu model state ama ohenanaba su hona rihai khe mahakna hai chaliba tha asida pangthokadoriba Malemgi Laibak Kungi, Mipam Z20 ki Summit Manipur da su pangthokadoriba nei. Hairiba mipam asina state asida ahongba khara de soidana purakpa ngamlaga nei. Marak asida lamdam asigi puwari da chauba phida ama kanduna laihoragadaba British ki political agent Grimwood putana thinduna hatkiba pukrambam karjawbo ikai khumnaba utpoina mahaki mitam ama Kangla manungda natraga Imphal ki mapam saba amada khinnaba laingakna khanare loinana hauji konthokjamda lairiba Pukrambam Karjawgi mitam suma pungpan asemjin sazinaba Art and Culture Department sinaragani haina su phongdokhe mahakna makata na hai Myanmar romdagi lona pusilakiba drug amade lona sanglakiba illegal immigrants sing aduna tangdu laitana nungsinana laiminariba phurup kunthraga mangagi marakta irang sagatpa hauragle masi aikhoi masel kumna nainaduna khangminaba tangai fadre haikhe Thauram aduga mari leinana lukhrabi amadi ahal oiraba singge pension scheme card su Chief Minister na yanthokhe Thauram aduda Manipur Legislative Assembly ki Speaker T.I. Saitavrata amade Health Minister Dr. Sapam Ranjan su saruk yakhe BDF Premananda gi aroiba mathong mangam pangthokre Leikhidre BDF N Premananda gi Pongnapam Thobal Okram Lampakta SP Thobal Yoge Chandra Haubizam Additional SP LO T.I. Shankar Deva yauna atai Thobal amasung Chakpi Karong Police Station ki police officer sing BDF personnel sing Laikai miyam yauna laisu katuna ikai khumnaba utlaba matungda aroiba mathong mangam pangthokre graduate amadi primary teacher gi phal laothokhre graduate teacher arts graduate teacher science hindi graduate teacher primary hindi teacher gi contract basis da lobagi phal laothokhre hiram asiga mari lenina education s ki director L Nandakumar na notification thoktuna mari lena basing da khangan khre director gi notification adugi matungin na arts graduate teacher gi khalaba candidate masing Chatru Kataraga humdoine Science graduate teacher ge chahumga mapan Hindi primary teacher ge chahumga humbudraga taruk amade Hindi graduate teacher gi candidate chamaga kunthraga mathoine ngasigi result sing asigi akupa marol department ki official website http://www.manipuriseducation.gov.in dagi khangba yagani haire Education SK MTS ki result Haidoktrabadi Akanba Khongjang Changsillagani JSC Haukiba lisingani taragani panda Manipur government ki makada regular basis ta MTS post chamri ga taraga humdoi Education S department na notification ama ing lisingani taragani pangi August kunda thoktuna written test pangthoktuna youth kaya gi thamoi da thabagasi tawduna exam yahon khraba matung ngasi phawba phal lauthoktaduna namsilaga chahi manga taruk thamjinba se youth singbu marai bakthian banatabra Palibelanga kasige MLA Minister Singh da haijaba pumba aremba tahanduna namsilaga thamliba made Assembly mifam kaya phamkhibada MTS ki wafam kanana su puthokpi dei masina takpade BJP lenga ki lusingliba CM na MTS ki candidate singbo thawaidabani amade mirai bani taklabani haina Joint Action Committee JSC Education S MTS written test completed 2016 amade 2018 batch ki maikhaidagi penda ba phongdorokle Ngasi Manipur Press Club ta pangthokpa pawgi mifam amada JSC ki convener na phongdokhibada handak pangthokiba ningtham budget ki assembly mifam aduda Education S
MTS की वाफम अमा फाउबा खन्नबा याउदबा सिना कैंडिडेट सिंगी थमोइदा अवाबगी मथक्ता अवाबा हाइबदो ओहनबिरे ख्वाइदगी मतम सांगना नमसिलगा थमलिबा DPCSC MTS ने 2018 दगी हौजिक फाउबा नमसिलगा थमलिबा पोस्ट चामरीगा तरागुमदोय असिगी असेंगबा मरोल अमा पीबीरो नत्रबदे कैंडिडेट अखोइबो मिराई बिरे हाइदबा ngamloi मरम अदुना CM ना कैंडिडेट अखोइगी मिनुंगसी अवाबु उबिरगा अथुबदा रिजल्ट हाइदोकपिरो हाइना चेरोल असिना मखाताना फोंदोरकले पाकिस्तान की हानगी प्रेसिडेंट प्रवेश मुशर्रफ लेखिद्रे पाकिस्तान की हानगी प्रेसिडेंट प्रवेश मुशर्रफ दुबई दा मतम सांगना लायेंगलकपदु ngasi nongmaijing numita लेखिद्रे हाइना पाकिस्तान की जियो न्यूज़ की पाउदा हाइरे मासा के चही हुंबुद्रागा मापन सुख्रे मुशर्रफ लिसिंग अनि तरागा तरुक्तगे दुबई दा लेरखिबने हौकी बचही निपाल UAE दा मेडिकल ट्रीटमेंट गे लेरकपने इंग्लिश सिंगमगा चमापन मरफुद्रागा मापन दा मिलिट्री कू माई पाकलबा मतुंगदा साउथ एशियन नेशन की महागना तरासुबा प्रेसिडेंट ने महाग इंग लिसिंग अमगा चमापन मरफुद्रागा निपानदगे लिसिंग अनि अमा फाउबा स्टाफ कमिटी ऑफ पाकिस्तान की तरासुबा चेयरमैन जॉइंट शिपसु ओइखि अदुगा लिसिंग अमगा चमापन मरफुद्रागा निपानदगे लिसिंग अनि तरेट फाउबा तरेट सुबा टॉप जनरल सु ओइखे मुशर्रफ न्यू दिल्ली अदुगा इस्लामाबाद की मरक्ता अफब मरी थमनबा होनरम्मे अरोइबदा ताबिरिबा पुंगनमकपु थागचरे।